ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯇꯥꯔꯕꯗ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯈꯨꯕꯥꯡ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯅ ꯄꯥꯝꯖꯕꯗꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯛꯆꯤꯡꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯏꯅꯤꯡꯊꯧꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯄꯣꯏꯔꯩ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯆꯤꯡꯇꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯥꯝꯕꯤ ꯃꯩ ꯑꯃꯇ ꯍꯧꯍꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯈꯛꯇꯅꯤ ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯏꯃꯥ ꯏꯆꯥꯅ ꯄꯥꯝꯖꯔꯤꯁꯦ꯫ ꯃꯉꯥꯡ ꯅꯤꯡꯊꯧꯗꯤ ꯇꯥꯕꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯂꯩꯃ ꯈꯣꯝꯗꯣꯟꯕꯤ ꯌꯦꯡꯅ ꯐꯔꯦ, ꯅꯃꯥ ꯅꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯛꯆꯤꯡꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ 19 ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯐꯥꯎꯕ ꯄꯣꯏꯔꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯌꯨꯝꯊꯣꯡ ꯑꯃꯠꯇ ꯃꯩ ꯑꯃꯇ ꯍꯧꯍꯜꯂꯔꯣꯏ, ꯅꯤꯡꯊꯧ ꯑꯩꯒꯤ ꯐꯥꯎꯕ ꯌꯥꯎꯅ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯄꯥꯎꯖꯦꯜ ꯐꯪꯕꯗꯒꯤ ꯀꯅꯥꯁꯨ ꯋꯥꯛꯆꯤꯡ 12 ꯄꯥꯟꯕ ꯅꯨꯃꯤꯠꯇꯨ ꯈꯥꯝꯕꯤ ꯃꯩ ꯍꯧꯅꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯈꯣꯝꯗꯣꯟꯕꯤ ꯃꯃꯥ ꯃꯆꯥꯗꯤ ꯈꯥꯝꯕꯤ ꯃꯩ ꯏꯔꯥꯠꯇꯨꯅ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯕꯨ ꯈꯥꯝꯕꯤ ꯃꯩ ꯑꯃꯠꯇ ꯍꯧꯔꯝꯗ꯭ꯔꯦ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯎꯂꯦꯟꯒ ꯃꯄꯥꯛ ꯃꯄꯥꯛ ꯇꯥꯕꯅꯤ, ꯅꯃꯨ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗꯒ ꯂꯥꯛꯄꯅꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯗꯤ ꯏꯪꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯈꯥꯝꯕꯤ ꯃꯩ ꯇꯤꯛꯄ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯥꯝꯕꯤ ꯃꯩ ꯍꯧꯕ ꯏꯃꯨꯡ ꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯏꯃꯥꯅ ꯑꯔꯥꯞꯄꯗꯒꯤ ꯈꯥꯝꯕꯤ ꯃꯩꯉꯥꯜ ꯎꯔꯛꯂꯦ꯫ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯈꯥꯝꯕꯤ ꯃꯩ ꯍꯧꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯛꯂꯦ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯈꯣꯏꯅꯧ ꯏꯇꯥ, ꯄꯣꯏꯔꯩ ꯑꯇꯥꯝꯕꯗꯒꯤ ꯂꯥꯛꯆꯕ ꯈꯣꯏꯅꯧ ꯅꯇꯥꯅꯤ꯫ ꯈꯥꯝꯕꯤ ꯃꯩꯗꯣ ꯑꯃꯨꯛꯇ ꯇꯤꯛꯆꯒꯦ, ꯀꯔꯤ ꯍꯥꯏꯕꯒꯦ? ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯗꯤ ꯃꯍꯥꯛꯅ ꯉꯥꯏꯖꯔꯤꯕ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤꯔꯦ꯫ ꯈꯣꯏꯅꯧ ꯏꯇꯥ, ꯂꯦꯡꯁꯤꯟꯕꯤꯔꯣ, ꯈꯥꯝꯕꯤ ꯃꯩ ꯇꯤꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯡꯒꯥ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯋꯥꯔꯤꯁꯤꯒꯤꯗꯃꯛ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯆꯥꯎꯕ ꯍꯧꯗꯣꯡꯗꯨ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯨꯝ ꯑꯃꯗ ꯄꯥꯡꯈꯣꯛꯂꯥꯒꯤ ꯊꯩꯖꯤꯟꯗꯨꯅ ꯂꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ꯫ ꯃꯁꯥꯗꯣ ꯅꯣꯡꯂꯤꯡꯅ ꯆꯣꯠꯇꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯅꯨꯡꯂꯤꯛ ꯈꯨꯗꯤꯡ ꯃꯥꯏꯊꯤꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯈꯣꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯞꯄ ꯐꯥꯎ ꯀꯞꯈꯠꯂꯛꯂꯦ ꯍꯧꯗꯣꯡ ꯑꯗꯣ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯃꯌꯥꯝ ꯑꯗꯣ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯏꯕꯗꯣ ꯃꯈꯣꯏ 9 ꯃꯨꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯃꯥꯏꯕꯗꯨꯒ ꯑꯇꯩꯗꯤ ꯑꯃꯨꯕ ꯑꯃ ꯂꯤꯠꯄꯠ ꯂꯤꯠꯄꯠ ꯆꯠꯄꯗꯨ ꯎꯕꯗ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯔꯛꯁꯤꯗ ꯅꯣꯡꯗꯨꯁꯨ ꯑꯗꯨꯃꯛ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯔꯤ꯫ ꯃꯪꯗ ꯂꯩꯕ ꯂꯩꯃꯥꯡꯁꯤꯡꯗꯨꯅ ꯃꯊꯤ ꯐꯣꯡꯕꯗꯨꯅ ꯍꯧꯗꯣꯡꯗꯨꯅ ꯃꯃꯤꯠꯇ ꯎꯔꯨꯕꯅ ꯈꯣꯡꯕꯣꯏ ꯀꯞꯄꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯄꯨꯔꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄꯅꯤ꯫ ꯋꯥꯀꯠꯄꯗꯨꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯨꯅ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯄꯣꯟꯆꯟꯕꯤꯒꯤ ꯃꯈꯨꯠꯇꯨꯅ ꯁꯤꯡꯅꯟꯕ ꯃꯊꯛꯇꯨꯗꯒꯤ ꯇꯣꯉꯥꯟꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯁꯤꯡ ꯃꯊꯛ ꯅꯟꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯗꯨꯗ ꯑꯣꯜꯂꯒ ꯑꯃꯨꯛꯁꯨ ꯃꯤꯠꯌꯦꯡꯅ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯀꯞꯄꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯅꯣꯡꯂꯤꯡꯅ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯎ ꯑꯃꯠꯇ ꯎꯅꯗ꯭ꯔꯦ꯫ ꯃꯩ ꯆꯝꯒꯦꯁꯨ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯅ ꯑꯌꯥꯕ ꯄꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯩ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅꯕ ꯃꯇꯥꯡꯅꯤ꯫ ꯅꯣꯡꯁꯤꯗ ꯈꯔ ꯊꯨꯅ ꯍꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯝꯃꯤꯗꯣ
कानबा फंगबदि नते हेन दुम चूरी थेंबा ngamdana kumgino mamga mamsilakpa ngasai ke lipat lipat uramba amuba setpa nupadusu ukithre amambaga marup oikre adu baita oiba maiba saubana mayamdu yengna haide icha sa inau sa phibam se lanpham yaida changbaga chap mane masi tangai phadana pangthok taba yadraba ithauni ai amasu ichau chauna leiri satkhibana satkhrasu laheuraba khoidi punna khangminaba tai nathaiduna chenba yaba nate matang sida amana khumle hoi oja maiba aikhoi chenjaroi nong sida lepkhradi khara su fagadabane nupa amana haire siriba misi sina marol ama natai chadabane kumga laiga paba haibado hek thoi taurise nupa amana mukhumai phibam se lusiladi aigi wadi poloi bagi mohot phumjinbana fagadaba mansilaibo amanam phumba haibado duna hena wanida kamdawna nong maraksida amuk tawgani phudi thokai suraba nong sida leibak tawba haibase arembada pangan mayeng taboina thokani amanam aigi wadi nong se hanglaga ingna lemna tangdu laitana awaba pumba khanglaga aroiba mathong mangam pangthokpana phayena khali ama sukhume ngasidi ahing sida mangsida lekpa tarabra maya ama naire tangai fadradi phibamna yadrabnina lekpa tare makhoi masendo makhatan wari sane kaigino ne madum yaibi thawai lauriba masana thangnaba lekai de leibi maibi sanasu sire haina tai makhoi ani si laigi wel dadi mama masane misi ani se soidana mari leinarangodababu mali daide hoine aisu ngasaina pau tarabani amadasu phamlambadagi wanthare haibara kaino mafam marang khangba nate maram chap chanadi khangre aduni asuki matik lure taurise ko ka ngaujeida moi maibigi thabak singse pendaba phana leidunasu madom sibadi apangbagi thabangni hoine adu budi chumba aduda kanasu wakal khanthaba ngamnadabagi wani yam chumba wafamni wakal khanthaba ngamlagadi sigumba thodokसिबु thokidra khulle kaisi mathak makadam onba soide sigumba thodokసి toina thoklabadi siriba mi singsina isam samami amata sunate taurise kibu kireda khanbu khanjilurdi macha khaina maram chama sulaisan aikhoi ngasidi punna khanglasi khangdradi yare awaba poloinaba thabakse mayam warasu wana laikai khunchigi yaifanaba khallaga khangminarase awaba pumba hoi khangminarase asumna leuriba makhoi tareto amma maraktuda kumgi nongjudo khangduna leirame wakhangi poloifum thibadasu awaba haibudu oiribani adabu kumgi nongsina hangoi khiba haiba wakhalna asetpa thajaba bunga loina duna leiri kapsetpi ingagi nongju maithakpi haiduna mayamdo awa ipakta chingthari makhoi masin wari sanarambudusu tumil leinare phongna phana koina wari sanarambani adu nongduna sanariba wari dugi mayai pumba hatkra somda namu thauri yalaga sikiba mafamduda amamma maraktuda nongjudu tafung khangdana amuba madi thonglenju khangduna leiri thonglenju wakhalamta thokte taurido pungpang wangsinkre amubasu kokta khut hape amuba madi thonglenju phibamna lusilakpaduda wari sanari kamdau seba I matumse lakthokpa yani haibadi aidi thajadre maikai pumba mamsinkre masida karamna angam tanduna nungju maraksiga mayok yaduna lepluni kayam kuina maduni ne luridi oigeda phimdi udre kona matungda mu lakthokpa haiduni laijahurasanu I matumse hoine adumna tawrasine lakthoktraga mu hena khurau thangloidra tawrise khurau budi thangtoini lakthokta haibase kari di tawni phibamna matamna yadabagi thongle
ꯃꯆꯤꯟꯗ ꯍꯥꯏꯖꯕꯇꯅꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯂꯧꯊꯣꯛꯇꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯥꯏꯊꯔꯛꯀꯗꯕ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯎꯏ ꯃꯥꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯏ ꯃꯇꯨꯝꯁꯦ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯕꯁꯦ ꯀꯨꯝꯒꯤ ꯅꯣꯡꯃ ꯍꯦꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯀꯥꯟꯅꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯜ ꯑꯃꯗꯤ ꯑꯃꯨꯕ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯡꯊꯣꯏꯕ ꯇꯥꯔꯦ ꯃꯤꯅ ꯇꯝꯂꯛꯇꯅ ꯄꯣꯟꯆꯦꯟꯕꯤꯒꯤ ꯃꯤꯠꯁꯤ ꯄꯣꯟꯆꯦꯟꯕꯤꯗ ꯅꯠꯇꯅ ꯁꯅꯥꯁꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯈꯧꯇꯛ ꯆꯥꯏ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯠꯇꯦ ꯃꯈꯣꯡꯗ ꯊꯥꯡꯖꯧꯅ ꯌꯥꯟꯁꯤꯟꯖꯕꯅꯤ ꯃꯉꯣꯟꯗ ꯀꯥꯞꯂꯛꯄ ꯃꯍꯩꯗꯨ ꯍꯟꯕꯗ ꯁꯤꯕꯅꯤ ꯃꯥ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯟꯗ꯭ꯔꯦ ꯈꯜꯂꯁꯤ ꯀꯥꯞꯂꯛꯂꯤꯕ ꯍꯤꯀꯥꯞ ꯂꯤꯀꯥꯞꯇꯨꯅ ꯃꯥ ꯑꯣꯏꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ ꯂꯦꯝꯅ ꯈꯥꯡꯉꯨꯇꯛꯇ ꯄꯨꯟꯁꯤ ꯂꯣꯝꯃꯝꯕꯁꯨ ꯌꯥꯏ ꯋꯥꯡꯊꯣꯏꯕ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯔꯕ ꯅꯣꯡꯁꯤꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯋꯥꯡꯊꯣꯏꯕꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯆꯤꯟꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄꯨꯛꯆꯦꯜ ꯄꯤꯛꯏꯗ ꯑꯃꯥꯏꯕꯤ ꯄꯣꯟꯆꯦꯟꯕꯤ ꯑꯁꯨꯛ ꯂꯨꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯖꯕ ꯑꯩ ꯏꯁꯥꯗꯤ ꯏꯁꯥꯅ ꯀꯟꯖꯅꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯁꯅꯥ ꯅꯪꯁꯨ ꯑꯄꯪꯂꯥꯡꯗ ꯊꯨꯖꯗꯨꯅ ꯅꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯖꯕꯅꯤ ꯃꯁꯤꯗ ꯑꯩ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ ꯁꯣꯟꯖꯩ ꯍꯥꯏꯕꯇꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯕ ꯑꯅꯤꯗꯨꯗꯤ ꯍꯜꯂꯛꯂꯔꯣꯏ ꯈꯪꯉꯤ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗꯨꯗ ꯁꯃꯤꯟ ꯀꯌꯥ ꯐꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯛꯏ ꯃꯥꯒꯤ ꯃꯤꯠꯇ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯑꯃꯥꯏꯕꯤ ꯄꯣꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯎꯔꯦ ꯁꯤꯡ ꯃꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯄꯣꯠꯂꯣꯏꯗ꯭ꯔꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯏ ꯃꯇꯨꯝꯗꯨ ꯎꯔꯦ ꯊꯋꯥꯏ ꯄꯦꯟꯗ꯭ꯔꯕꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯃꯗꯤ ꯈꯣꯟꯊꯥꯡꯗꯨ ꯇꯥꯔꯝꯃꯤ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯂꯃꯟ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯣꯛꯑꯣꯏ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯣꯛꯑꯦ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯨꯈꯥꯛꯀꯣꯝꯗ ꯆꯤꯡꯊꯈꯤꯕꯅꯤ ꯂꯦꯝꯅ ꯇꯣꯛꯑꯣꯏꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕꯗꯣ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯦ ꯇꯥꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯥꯏꯅꯄꯨꯡ ꯊꯣꯛꯂꯛꯀꯗꯕ ꯑꯆꯧꯕ ꯃꯃꯤꯗꯨ ꯎꯕꯗ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯀꯟꯊꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯠꯇ꯭ꯔꯕ ꯄꯣꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯔꯕ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗ ꯃꯍꯥꯛ ꯊꯣꯔꯛꯂꯤ ꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯃꯥꯏꯀꯩ ꯃꯔꯤꯗꯨꯗ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯊꯥꯔꯝꯃꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯄꯣꯏꯔꯤ ꯆꯤꯡꯈꯥꯏ 64ꯃꯛꯇꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯅꯕ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟꯅꯤ ꯅꯥꯏꯔꯤꯕ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯅꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯍꯦ ꯂꯝꯂꯩꯃ 8ꯃ ꯇꯨꯔꯩꯃ 9 ꯌꯥꯊꯣꯛꯂꯨ ꯂꯥꯎ ꯑꯩꯒꯤ ꯏꯪꯈꯣꯜ ꯆꯥꯒꯣꯏꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯅꯪꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛꯄꯨ ꯁꯥꯃꯨ ꯃꯥꯌꯣꯛ ꯌꯥꯔꯣ ꯂꯥꯎ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯪꯈꯣꯜꯗꯨꯗ ꯃꯥꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕ ꯂꯥꯏꯁꯤꯡꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯃ ꯑꯣꯏꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤ ꯃꯈ꯭ꯌꯥ ꯁꯦꯠꯂꯒꯦ ꯃꯇꯥꯒꯨꯝ ꯀꯅꯥꯅꯣ ꯁꯦꯠꯇꯣꯛꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯊꯤ ꯐꯣꯡꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯪꯗꯦ ꯂꯥꯏꯁꯤꯡꯁꯤꯅ ꯑꯀꯣꯏꯕꯗꯨꯗ ꯃꯊꯤ ꯐꯣꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯎꯔꯕꯤ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕꯤ ꯄꯣꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯊꯤ ꯐꯣꯡꯕꯗꯨ ꯍꯧꯔꯛꯄꯗ ꯂꯣꯏꯔꯦ ꯃꯤꯔꯦꯜꯗꯨꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏ ꯃꯔꯤꯗꯨꯗ ꯂꯤꯁꯤꯟꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ
ꯄꯥꯛ ꯍꯦꯛ ꯉꯝꯗꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯥꯛꯂꯧ ꯑꯣꯏ ꯄꯟꯊꯤꯡꯕꯒꯨꯝ ꯊꯤꯡꯈ꯭ꯔꯦ꯫ ꯊꯋꯥꯏꯁꯦ ꯂꯥꯟꯁꯤꯟꯕ ꯂꯤꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯔꯦꯜꯁꯤꯅ ꯆꯪꯕ ꯉꯝꯗ꯭ꯔꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯦꯟꯗꯕꯒꯤ ꯆꯦꯛꯂꯥꯒꯨꯝ ꯁꯥꯒꯞ ꯇꯨꯐꯥꯟ ꯈꯞꯅ ꯄꯥꯏꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯟꯈ꯭ꯔꯦ꯫ ꯁꯤꯡꯅꯕ ꯂꯥꯛꯏꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯖꯥꯏ ꯅꯤꯄꯥꯜꯗ ꯉꯥꯛꯂꯤꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯦ꯫ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯅꯤꯜ ꯅꯥꯏꯔꯝꯕ ꯊꯋꯥꯏꯗꯨꯅ ꯍꯟꯈꯤꯕꯗ ꯋꯥꯡꯊꯣꯏꯕꯅ ꯐꯤꯕꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅ ꯂꯨꯁꯤꯜꯂꯛꯀꯅꯤꯁꯦ, ꯑꯗꯨꯅ ꯅꯣꯡꯁꯦ ꯈꯥꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯋꯥ ꯁꯤꯖꯤꯟꯅꯔꯒ ꯀꯨꯝꯒꯤ ꯅꯣꯡ ꯑꯗꯨ ꯈꯥꯝꯃꯤ꯫ ꯅꯣꯡꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯁꯣꯝꯗ ꯃꯪꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯣꯟꯆꯦꯟꯕꯤꯒꯤ꯫ ꯄꯣꯟꯆꯦꯟꯕꯤꯒꯤ ꯍꯛꯆꯥꯡꯗꯨꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯦ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯗ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯃꯍꯩ ꯃꯍꯩ ꯃꯥꯏꯕ ꯆꯥꯎꯕꯅ ꯃꯪꯊꯣꯡ ꯊꯤꯡꯂꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯆꯤꯟꯕꯒꯤ ꯑꯌꯨꯛꯇ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯏ ꯃꯇꯨꯝꯗꯨꯁꯨ ꯋꯥꯡꯊꯣꯏꯕ ꯊꯣꯡꯂꯦꯟ ꯑꯃꯨꯕ ꯃꯈꯣꯏꯍꯨꯝ ꯇꯥꯟꯅꯔꯒ ꯂꯧꯊꯣꯛꯂꯦ꯫ ꯋꯥꯡꯊꯣꯏꯕꯅ ꯇꯨꯡꯂꯝꯆꯠꯇ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯧꯔꯛꯀꯗꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯋꯥꯡꯊꯣꯏꯕꯒꯤ ꯍꯩꯁꯤꯡꯂꯕ ꯁꯥꯖꯠ ꯂꯤꯆꯠꯅ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯊꯤ ꯐꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯊꯤ ꯐꯣꯡꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯇꯥꯡꯀꯛ ꯈꯔ ꯅꯣꯡꯂꯩꯁꯪꯅ ꯃꯃꯤꯠꯇ ꯎꯔꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯏ꯫ ꯅꯣꯡꯂꯩꯁꯪꯅ ꯀꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯕꯅ ꯀꯥꯟꯅꯗꯧꯔꯤꯕ ꯀꯔꯤꯒꯤ ꯀꯥꯟꯅꯔꯣꯏ? ꯃꯄꯥ ꯃꯄꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯌꯥꯏ ꯂꯩꯗ꯫ ꯃꯁꯤ ꯂꯣꯏꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯒꯅꯤ꯫ ꯃꯤꯅ ꯂꯥꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯏꯃꯨꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤꯁꯦ꯫ ꯅꯣꯡꯂꯩꯁꯪ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯃꯁꯨ ꯅꯨꯄꯥꯅ ꯆꯥꯛꯊꯥ ꯇꯝꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯁꯤꯜꯂꯒ ꯂꯥꯏꯁꯤꯡꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯂꯒ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ ꯑꯣꯏꯅꯤ ꯁꯤꯅꯤ꯫ ꯅꯣꯡꯂꯩꯁꯪꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤ꯫ ꯀꯨꯝꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩꯕꯨ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯐꯠꯇꯦ ꯒꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯁꯤꯟꯐꯝ ꯄꯥꯏꯍꯟꯕꯁꯤꯁꯨ ꯑꯐꯕ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯂꯩꯁꯪ ꯃꯊꯟꯇ ꯁꯤꯊ ꯅꯣꯛꯏ꯫ ꯂꯥꯏꯁꯤꯡꯁꯤꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯉꯣꯟꯗ ꯌꯦꯡꯊꯤꯈꯤꯕ, ꯃꯉꯣꯟꯗ ꯈꯔ ꯌꯦꯡꯂꯛꯈꯤꯕ ꯃꯌꯥꯝꯗꯨ ꯍꯟꯅ ꯂꯥꯛꯊꯔꯒ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤ꯫ ꯅꯣꯡꯂꯩꯁꯪꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯂꯥꯏꯁꯤꯡꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯍꯥꯟꯅ ꯇꯧꯕ ꯇꯥꯏ꯫ ꯑꯩ ꯀꯩꯗꯧꯁꯤꯒꯦ? ꯂꯩꯔꯦꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯈꯨꯕꯥꯝꯅꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯍꯥꯞꯂꯒ ꯄꯥꯟꯒꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯟꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯅꯣꯡꯂꯩꯁꯪ ꯑꯣꯝꯆꯥꯛꯅꯩ꯫ ꯃꯥꯅꯁꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇꯃꯛ ꯂꯥꯏꯁꯤꯡꯁꯦ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯅꯤꯡꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯌꯥꯅꯕ ꯍꯥꯟꯅ ꯅꯥꯎꯊꯦꯝꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏꯗꯤ ꯄꯥꯛꯈꯤꯔꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯏ꯫ ꯐꯅ ꯀꯨꯏꯅ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯖꯥꯟꯅꯕ ꯌꯥꯕ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡ ꯊꯕꯛ ꯑꯃ ꯄꯥꯡꯒꯦ ꯈꯜꯂꯤ꯫ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯉꯧꯕ ꯆꯔꯩ ꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯆꯔꯩ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯃꯊꯟꯇ ꯃꯥꯏꯕꯤꯁꯤꯡꯅ ꯁꯥꯕ ꯂꯥꯏꯆꯤꯡ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯊꯦꯛ ꯅꯧꯗꯨꯅ
ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯨꯝꯅ ꯊꯦꯛꯅ ꯊꯦꯛꯅ ꯁꯥꯔꯛꯄ ꯃꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯁꯛꯄꯥꯟꯊꯣꯡ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯁꯛꯄꯥꯟꯊꯣꯡ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯔꯥꯎ ꯃꯃꯜ ꯃꯤꯅꯣꯛ ꯇꯝꯕ ꯑꯣꯏꯅꯗꯤ ꯎꯗꯦ, ꯑꯁꯥꯎꯕ ꯑꯈꯥꯕ ꯑꯌꯥꯛꯄ ꯑꯣꯏꯅ ꯎꯏ꯫ ꯁꯥꯎꯔꯨꯡꯅꯅ ꯃꯉꯣꯟꯗ ꯆꯥꯗꯧꯈꯩ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥ ꯖꯒꯣꯏ ꯁꯥꯕꯗꯤ ꯂꯦꯞꯇꯦ꯫ ꯇꯟꯊꯥ ꯅꯥꯏꯅ ꯑꯗꯨꯃꯛ ꯂꯥꯏꯆꯤꯡ ꯖꯒꯣꯏ ꯑꯗꯨ ꯁꯥꯏ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯂꯥꯏ ꯅꯨꯡꯁꯤꯠꯂꯦ, ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯐꯨꯗꯣꯛꯍꯟꯕꯅꯤ꯫ ꯅꯣꯡꯂꯩꯁꯪ ꯖꯒꯣꯏ ꯑꯗꯨ ꯁꯥꯅ ꯁꯥꯅ ꯃꯥꯒꯤ ꯅꯥꯄꯗ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯃꯨꯛ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯂꯥꯏꯒꯤ ꯁꯛꯄꯥꯟꯊꯣꯡꯗꯨ ꯎꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠꯇ ꯃꯤꯁꯤ ꯅꯥꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯅꯥꯇꯩ ꯆꯥꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯗꯨ ꯎꯔꯛꯄ ꯃꯥꯅ ꯇꯟꯊꯥ ꯅꯥꯏꯅ ꯁꯥꯔꯤꯕ ꯂꯥꯏꯆꯤꯡ ꯖꯒꯣꯏ ꯑꯗꯨ ꯀꯥꯏꯔꯦ꯫ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯔꯒ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯐꯒꯅꯤ ꯈꯜꯂꯨꯕ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯂꯦ꯫ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯡꯁꯤꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯟꯇꯣꯔꯛꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯅꯥꯀꯣꯡ ꯃꯦꯜꯂꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯔꯥ ꯂꯝꯕꯥ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 24ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫